Vaya. ꯌꯦꯡꯕꯤꯔꯝꯃꯦ ꯑꯍꯥꯟꯕꯗ ꯂꯤꯇꯔ ꯁꯨꯝ ꯋꯥꯡꯅ ꯀꯣꯛꯅ ꯑꯗꯨꯝ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯄꯥꯏꯔꯣꯝꯕ ꯑꯗꯨꯝ ꯍꯜꯂꯛꯑꯣ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯄꯥꯏꯔꯣꯝꯕꯗꯣ ꯂꯩꯖꯔꯦ ꯑꯗꯣ ꯉꯥꯒ ꯍꯜꯂꯛꯇ꯭ꯔꯦ ꯕꯣꯔꯥꯒ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯕ ꯁꯨꯝ ꯌꯥꯎꯕꯅꯤꯅ ꯕꯣꯔꯥ ꯑꯣꯏꯅ ꯇꯧꯔꯛꯑꯦ ꯕꯣꯔꯥꯁꯦ ꯑꯩꯅ ꯍꯧꯕ ꯅꯠꯇꯦꯕ ꯍꯣꯇꯦꯜꯗ ꯂꯩꯔꯨꯕꯅꯤ ꯕꯣꯔꯥꯁꯤꯗꯤ ꯖꯤꯔꯨꯝꯁꯤꯗ ꯑꯩꯅ ꯍꯧꯕꯅꯦ ꯁꯤꯗꯤ ꯌꯥꯝ ꯀꯨꯏꯅ ꯉꯥꯡꯗꯕꯤꯗ ꯆꯥꯅꯕ ꯇꯧꯔꯁꯦ ꯆꯥꯛꯁꯦ ꯑꯩꯅ ꯑꯉꯧꯕ ꯆꯥꯅꯤꯡꯉꯦꯅ ꯀꯣꯡꯊꯣꯛꯄꯅꯦ ꯈꯔ ꯑꯃ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯦ ꯍꯧꯅꯕ ꯇꯧꯔꯁꯦ ꯂꯩꯁꯥꯕꯤ ꯄꯥꯈꯪꯒꯤ ꯂꯞ ꯌꯥꯝ ꯇꯥꯎ ꯂꯩꯔꯦ ꯁꯤꯗ ꯐꯥꯒꯤ ꯇꯧꯅꯤ ꯀꯩꯅꯣꯅꯤ ꯇꯨꯅꯤꯡꯈꯣꯛꯅꯤ ꯑꯁ ꯏꯔꯣꯝꯕ ꯃꯌꯥꯝꯁꯤꯗꯤ ꯑꯁ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯁꯣꯝꯗ ꯊꯝꯈ꯭ꯔꯁꯤꯔꯥ ꯊꯝꯈ꯭ꯔ ꯁꯤꯗ ꯌꯥꯝ ꯄꯥꯏꯒꯦ ꯇꯨꯅꯤꯡꯈꯣꯛ ꯃꯅꯝꯁꯤꯗꯤ ꯑꯁ ꯂꯥꯎꯕꯅ ꯊꯥꯡꯒꯠꯂꯦ
하와는 좀 이제 그럴 리 말해. Ma'am, and then Sabs will maybe do a share some doze, Madame Bidong, everyone, ma'am. Bye bye.